Mayambu Amazing Bible Prophecy Ministry Fox Books of Matters Tagi Wari Puduna Lakchari Nasimaru in Elisa Gatrava Wari chapter when the chapter 5 Lari Asigi chapter 5 ki Wari Paring the Lakchabani Nasilija Gatrava Wari scientist Galileo Galilei Matau karamna Roman Catholic Church ki Makada karamna Sikibage Habitugi Maramda Kari Mana Kari Tapi Bakitamo Mokwin Makumaran Siraga Mapun Sisuba Kaishum Sanga Tamdalaga Karamna Sikibe Habitugi Wariado Equitamin same and Badeko Ishore Tentana Partana Tominase Sagada Lebe Paisho Nakidama Asumba Naki Asumba Tapi Bagitama Galileo Galilei karamna House arrest Roga Bage Habitugi Maram Deko Aina Wari Karal Jagadari Tari by Snow Coding the Sunahan Wari Sipan view. Equation some Bagitama Tona upon a lepon man view. Prabhu Jesu Christ in the Koramjari. Amen. Galileo Galilei Asemaha Italigi Pisha Hidibum Maduda February Tang Tramanga 1564 the Mahak Poki Aduga Mahakse Angang Uringa Matamda Mokogi Mokoina Mapumasi the Popa Taragasu Mahakse Mama Mapana Mayum Honami Asugumba Kana Italy Florence Haribum Pomada Masagi say Tarasu Matamda Mahama Pomadu Yum Hongduna Leremi Haribum Pomasida Mahana Makinaha or Paki Punsi Adugumana Mahima Sintamba Kutamana Pomasit Talami Pishada Leriba University of Pishahajida Mahana Mana like Mahima Sintamba Maki graduation Tova Adugma Miamado Mahana Satarame Aduga Hariba Mapumas de Yona Maki Tabak Maki career se Anka Hopa mathematician Amasung scientist Amo in a Mahakse later Miss Nothing Aduga Hujiti Mahaki Pona from Lamdam Asagi Pisa Hariba Sida Kesa di Galileo have the Galileo Yum Haiba Asida Maki So Mahapun Sing Nagidama Museum Ama Saraga Hujitima Pumasidale. Koina Maki, what is Makatana, what is the successor? Adumna Sukimati Mahana, Matamasada Mahana began the Aduga Anka Hotpada Mahana, Equina Maki Wari, Angang wedding Matamda, Maki Punsiwari Maram the Amtakre, Adubunga City. Mahana began Hibaduna Maram with an Kamaito Duna Catholic Sinamaku and the Pibra have the Maram Daiko Yang Aduna Matam labor scientist Adugi Maratam labor eminent over scientist Adugi Manung the Mahak Yarameva Adubu Mahana Smina Matamda Mahana Numita Tawam Saki Maram the Mahana Tijan Bahorame Madugi the Momokoja Kamaitoga Yangadage have the Maram the Mahana telescope Masayu over telescope Samjaran. Aduna telescope as a Samakanda Maki Mayum the Ginumdangi Matamda Ayung Dingi Matamdri Miki Mangana Yanangan Banina Karishu and the Namdangi Matam the telescope Aduna Talaga Mana Yangamero Yangame Atihasida Aduga Madudegi Sumahana Kambangame Maramdi Sum Yangapom Matamda Equi Kanana Supitivize PTV Matum Tahabje Kanazu Kangamde Adu Mahana telescope Sum Yamba Matamda Aikoina Numitki Akoibada Akoina Pritibijina Homsubani Laja Aduna Pritibdegi Yang Pomatanda can Numilom the Sung Yang Matamda, they must from the Yankoki Matanda, planets in the Matum Taragasum, Koina Sapado Mahana Urame Adudeki Mahana Kange Pritibija Matum Taiko had the planets in Aduna Matum Tavalina, Pritibis Matum Tabum to Evse Mahana Hiramir. Aduga Mahana Muharame, Miam the Mumana, Masiki Maram, Pazani, Iraga Magi, Lighting the Magi, Che to Iragana Patanatami, Aduga Mahana Mum Mayam the Mahana Lauto, Lautopomatam the Kari Hagan, Purtibi Matum Tai, Aduga, Ekoi na Ayamana, Kangnabaze, Matamda began supporting him Matamda, Mission a Kanabase Carino. Numina Purtibi Akoi with the Koyana, Adavana, Tazanaram. Adubu, who is the Matu on the end that Galileo Mahana Ubumatanda, Numit Ling than a Levini, Numit Akoi the Prithibi Amazon planets in Gina, Koina Sarpani have say Mahana Miam, Tapi Bahorame. Aduga Somdan Catholic Aduga began kind of a mission at Tapi with the Numina
ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯇꯥꯛꯄꯤꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯥꯛꯄꯤꯕꯁꯦ ꯃꯍꯥꯛꯀꯤ ꯑꯆꯨꯝꯕ ꯕꯤꯒ꯭ꯌꯥꯟꯒꯤ ꯑꯆꯨꯝꯕ ꯇꯥꯛꯄꯤꯕꯁꯦ ꯀꯦꯊꯣꯂꯤꯛꯅ ꯇꯥꯛꯄꯤꯔꯤꯕꯁꯤꯡ ꯑꯗꯨꯒ ꯃꯥꯟꯅꯗꯕꯗꯒꯤ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯐꯥꯕꯅꯦꯕ ꯐꯥꯔꯒ ꯃꯈꯣꯏꯒꯤ ꯏꯟꯀ꯭ꯋꯤꯖꯤꯁꯟ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯒꯤ ꯍꯧꯖꯤꯛ ꯅꯩꯅꯔꯤꯕꯗꯣ ꯀꯦꯊꯣꯂꯤꯛꯀꯤ ꯋꯥꯌꯦꯜꯁꯪꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯄꯨ ꯄꯨꯔꯀꯥꯟꯗ ꯃꯍꯥꯛꯅ ꯏꯈꯤꯕ ꯂꯥꯏꯔꯤꯛ ꯀꯔꯤ ꯀꯔꯥ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯐꯖꯅ ꯊꯤꯖꯤꯜꯂꯀꯥꯟꯗ ꯃꯈꯣꯏꯅ ꯂꯦꯞꯄꯦ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯃꯈꯣꯏꯅ ꯑꯁꯨꯃꯥꯏꯅ ꯂꯥꯎꯊꯣꯛꯑꯦ ꯃꯗꯨꯗꯤ ꯃꯍꯥꯛꯁꯦ ꯑꯗꯨꯝ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯇꯥꯛꯄꯤꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯩꯕꯅꯤꯅ ꯃꯍꯥꯛꯁꯤ ꯆꯨꯝꯃꯤ ꯍꯥꯏꯕꯗꯨ ꯍꯥꯏꯗꯕꯤꯗ ꯃꯍꯥꯛꯄꯨ ꯑꯔꯥꯟꯕ ꯇꯥꯍꯜꯂꯦ ꯒꯦꯂꯤꯂꯤꯌꯣ ꯑꯗꯨꯅ ꯅꯍꯥꯛꯅ ꯏꯈ꯭ꯔꯕ ꯆꯦ ꯃꯌꯥꯝ ꯑꯃꯁꯨꯡ ꯅꯍꯥꯛꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯍꯥꯛꯁꯦ ꯑꯩꯈꯣꯏꯅ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤꯕ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯑꯣꯐꯤꯁ ꯄꯣꯞꯅ ꯇꯥꯛꯄꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯔꯥꯟꯕ ꯇꯥꯛꯄꯤꯔꯦ ꯍꯥꯏꯕꯁꯦ ꯅꯍꯥꯛ ꯑꯩꯈꯣꯏꯅ ꯐꯪꯉꯦ ꯑꯗꯨꯒ ꯅꯍꯥꯛꯅ ꯇꯥꯛꯄꯤꯕ ꯑꯁꯤꯅ ꯅꯨꯃꯤꯠꯀꯤ ꯑꯀꯣꯏꯕꯗ ꯄ꯭ꯔꯤꯊꯤꯕꯤꯅ ꯀꯣꯏꯅ ꯆꯠꯂꯦꯅ ꯍꯥꯏꯕꯅꯤ ꯃꯁꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯥꯛꯄꯤꯕ ꯅꯨꯃꯤꯠꯅ ꯅꯣꯡꯄꯣꯛꯇꯒꯤ ꯅꯣꯡꯆꯨꯞꯇ ꯆꯠꯂꯒ ꯇꯥꯏ ꯑꯗꯨꯒ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯍꯥꯏꯕꯁꯤꯅ ꯅꯨꯃꯤꯠꯀꯤ ꯑꯀꯣꯏꯕꯗ ꯄ꯭ꯔꯤꯊꯤꯕꯤꯅ ꯀꯣꯏꯅ ꯆꯠꯂꯒ ꯇꯥꯛꯄꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯔꯥꯟꯕꯅꯤ ꯑꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯗꯟꯗꯤꯗꯣ ꯃꯍꯥꯛ ꯌꯥꯔꯔꯣꯏ ꯈꯪꯕꯗꯒꯤ ꯒꯦꯂꯣꯔꯤꯅꯁꯨ ꯃꯍꯥꯛꯀꯤ ꯃꯔꯥꯟꯁꯦ ꯃꯍꯥꯛꯅ ꯆꯨꯝꯃꯤ ꯍꯥꯏꯕꯗꯤ ꯈꯪꯉꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯅ ꯃꯍꯥꯛꯀꯤ ꯃꯔꯥꯟꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯈꯨꯗꯛꯇ ꯍꯥꯠꯇꯣꯛꯇꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯋꯥꯐꯝꯗ ꯇꯥꯗꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯍꯥꯛ ꯂꯥꯜꯂꯦ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯕꯨ ꯂꯥꯜꯂꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯑꯗꯨꯃꯥꯏꯅ ꯂꯥꯜꯂꯦ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯈ꯭ꯔꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯇꯩ ꯂꯩꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯦꯕ ꯑꯁꯦꯡꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯄ꯭ꯂꯥꯅꯦꯠꯁꯤꯅ ꯅꯨꯃꯤꯠꯀꯤ ꯑꯀꯣꯏꯕꯗ ꯀꯣꯏꯕꯅꯤꯀꯣ ꯍꯥꯏꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯑꯗꯨꯃꯥꯏꯅ ꯂꯣꯟꯅ ꯍꯥꯏꯔꯝꯃꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯑꯔꯥꯟꯕ ꯇꯥꯛꯄꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯕꯤꯒ꯭ꯌꯥꯟꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯍꯥꯎꯁ ꯑꯦꯔꯦꯁ ꯇꯧꯔꯒ ꯃꯍꯥꯛꯁꯦ ꯊꯝꯃꯝꯃꯦꯕ ꯑꯗꯨꯅꯤꯀꯣ ꯃꯍꯥꯛ ꯍꯥꯎꯁ ꯑꯦꯔꯦꯁ ꯇꯧꯔꯒ ꯊꯝꯃꯝꯃꯦ ꯑꯗꯨꯒ ꯃꯁꯤ ꯍꯥꯎꯁ ꯑꯦꯔꯦꯁ ꯇꯧꯔꯒ ꯊꯝꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯁꯦ ꯌꯥꯝ ꯑꯍꯜ ꯑꯣꯏꯔꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯥꯁꯦ 1642ꯒꯤ ꯖꯅꯋꯥꯔꯤ 8 ꯑꯁꯤꯗ ꯃꯁꯥꯒꯤ ꯆꯍꯤ 83 ꯁꯨꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯏꯠꯂꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯃꯍꯥꯛꯁꯦ ꯁꯤꯔꯝꯃꯦꯕ ꯃꯍꯥꯛꯅ ꯁꯤꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯁꯦ ꯆꯍꯤ ꯌꯥꯝꯁꯜꯂꯛꯄ ꯑꯗꯨꯒ ꯆꯍꯤ ꯌꯥꯝꯁꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥ ꯍꯥꯎꯁ ꯑꯦꯔꯦꯁ ꯇꯧꯔꯕꯅꯤꯅ ꯃꯥ ꯀꯔꯤꯁꯨ ꯇꯧ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯃꯃꯤꯠ ꯇꯥꯡꯉꯛꯄ ꯍꯥꯔꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯅ꯭ꯌꯨꯃꯣꯅꯤꯌꯥ ꯂꯩꯕ ꯑꯁꯤꯅꯆꯤꯡꯕꯗꯒꯤ ꯃꯍꯥꯛꯁꯦ ꯁꯤꯈꯤꯕꯅꯦꯕ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯍꯥꯛꯅ ꯁꯤꯕꯒꯤ ꯃꯔꯝꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯣꯄꯔꯅꯤꯀꯟ ꯍꯦꯂꯤꯑꯣꯁꯦꯟꯇ꯭ꯔꯤꯛ ꯃꯣꯗꯦꯜ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯀꯤ ꯑꯀꯣꯏꯕꯗ ꯄ꯭ꯂꯥꯅꯦꯠꯁꯤꯡꯅ ꯀꯣꯏꯅ ꯆꯠꯄꯤꯕ ꯊꯤꯑꯣꯔꯤꯁꯦ ꯃꯁꯤ ꯄꯨꯊꯣꯛꯄꯅꯤ ꯃꯥꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯩꯈꯣꯏꯅ ꯀꯣꯄꯔꯅꯤꯀꯟ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯁꯥꯏꯟꯇꯤꯁꯅ ꯄꯨꯝꯅꯃꯛꯇꯣ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯑꯁ ꯆꯨꯝꯃꯤ ꯍꯥꯏꯅ ꯀꯣꯟꯅ ꯎꯠꯂꯛꯄꯅꯦꯕ ꯃꯗꯨꯒꯤ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯀꯦꯊꯣꯂꯤꯛꯁꯤꯡꯒꯤ ꯚ꯭ꯌꯨꯅ ꯖꯤꯑꯣꯁꯦꯟꯇ꯭ꯔꯤꯛ ꯚ꯭ꯌꯨ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯅ ꯃꯌꯥꯏꯅꯤ ꯌꯨꯅꯤꯚꯔꯁꯤꯒꯤ ꯃꯌꯥꯏꯁꯦ ꯄ꯭ꯔꯤꯊꯤꯕꯤꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯅꯨꯃꯤꯠꯅ ꯑꯇꯩꯁꯤꯡꯅ ꯆꯠꯄꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯑꯔꯥꯟꯕꯗ ꯇꯥꯛꯄꯤꯔꯦꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯁꯦ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤ ꯑꯗꯨ ꯊꯥꯈꯤꯕꯅꯦꯕ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯗꯨꯅ ꯀꯦꯊꯣꯂꯤꯛꯁꯤꯡꯒꯤ ꯃꯔꯝ ꯆꯠ ꯍꯥꯏꯗꯤ ꯕꯥꯏꯕꯜꯗ ꯑꯣꯏꯔꯁꯨ ꯃꯈꯣꯏꯅ ꯇꯥꯛꯄꯤꯕꯁꯤꯅ ꯆꯨꯝꯃꯦ ꯍꯥꯏꯕꯅꯤ ꯕꯤꯒ꯭ꯌꯥꯟ ꯍꯥꯏꯔꯁꯨ ꯃꯈꯣꯏꯅ ꯊꯥꯖꯕ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯥꯛꯄꯤꯕꯗꯨꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯂꯦꯞꯄ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯥꯛꯄꯤꯕꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤꯗꯣ ꯃꯇꯝꯗꯨꯗ ꯐꯥꯔꯒ ꯃꯈꯣꯏꯅ ꯃꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯗꯛꯇ ꯍꯥꯠꯄ ꯆꯩꯕ ꯑꯗꯨꯒ ꯗꯟꯗꯤ ꯄꯤꯕ ꯍꯤꯡꯅ ꯃꯩ ꯊꯥꯕ ꯑꯁꯤꯒꯨꯝꯕꯒꯤ ꯊꯕꯛꯁꯤꯡꯗꯣ ꯇꯧꯔꯝꯃꯦꯕ ꯑꯗꯨꯃꯛꯄꯨ ꯒꯦꯂꯤꯂꯤꯌꯣꯗꯤ ꯑꯗꯨꯃꯥꯏꯅ ꯍꯤꯡꯅꯃꯛ ꯊꯥꯗ꯭ꯔꯒꯁꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯖꯦꯜꯗ ꯊꯝꯖꯤꯜꯂꯒ ꯃꯥꯒꯤ ꯊꯋꯥꯏꯗꯣ ꯊꯥꯈꯤꯕ ꯏꯆꯤꯟꯅꯥꯎꯁꯥ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯃꯇꯝ ꯂꯥꯛꯀꯅꯤ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯇ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯍꯦꯛ ꯁꯄꯣꯔꯠ ꯄꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ 538 1798ꯀꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯕꯨ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯕꯨ ꯃꯈꯣꯏꯅ ꯇꯥꯛꯄꯤꯕꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯩꯕ ꯃꯤꯁꯤꯡꯕꯨ ꯍꯥꯠꯈꯤꯕꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯅꯤꯇꯤ ꯑꯃ ꯑꯔꯣꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯆꯠꯊꯔꯛꯀꯅꯦꯕ ꯃꯁꯤꯕꯨꯅꯦ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗ ꯑꯩꯈꯣꯏꯅ ꯇꯥꯏꯝ ꯑꯣꯐ ꯇ꯭ꯔꯣꯕꯜ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕꯒꯤ ꯃꯇꯝ 7 ꯄ꯭ꯂꯦꯒꯀꯤ ꯃꯇꯝ ꯀꯥꯏꯅ ꯕꯥꯏꯕꯜꯗ ꯃꯌꯥꯝ ꯄ꯭ꯔꯣꯐꯦꯁꯤꯗ ꯔꯦꯚꯦꯂꯦꯁꯟ ꯑꯩꯈꯣꯏꯅ 13ꯗ ꯌꯥꯎꯔꯤꯕ ꯑꯗꯨꯒ 15 16ꯗꯒ ꯌꯥꯎꯔꯤꯕ ꯃꯌꯥꯝꯗꯣ ꯃꯁꯤꯒꯤ ꯃꯔꯝꯗꯅꯦꯕ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯑꯆꯨꯝꯕꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯂꯦꯞꯁꯦ ꯑꯆꯨꯝꯕꯒꯤꯗꯃꯛ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯉꯝꯅꯕ
ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯔꯣꯏꯕ ꯃꯇꯝꯗ ꯍꯤꯡꯕꯅꯤ ꯕꯥꯏꯕꯜ ꯐꯖꯅ ꯊꯤꯔꯒ ꯕꯥꯏꯕꯜꯁꯦ ꯐꯖꯅ ꯅꯩꯅꯕꯒꯤ ꯃꯇꯝ ꯑꯗꯣ ꯃꯤꯅ ꯍꯥꯏꯕ ꯇꯥꯕ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯑꯣꯏꯔꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯉꯥꯡꯕ ꯑꯣꯏꯔꯁꯨ ꯃꯁꯤ ꯕꯥꯏꯕꯜꯗ ꯌꯥꯎꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯑꯥꯏꯖꯤꯌꯥ 8:20ꯗ ꯍꯥꯏꯕꯗꯣ ꯋꯥꯌꯦꯟꯗꯥꯊꯪ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯡꯗꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ to the law and testimony if they speak not according to this word it is because there is no light in them ꯍꯥꯏꯗꯤ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏꯆꯧꯁꯤꯡꯅ ꯍꯥꯏꯔꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯌꯦꯟꯗꯥꯊꯪꯅ ꯍꯥꯏꯔꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯅꯥꯒꯨꯝꯕꯅ ꯇꯥꯛꯄꯤꯗ꯭ꯔꯒꯗꯤ ꯃꯩꯍꯧꯔꯣꯟꯗꯒꯤꯅ ꯐꯣꯡꯗꯣꯛꯄꯤꯕ ꯐꯥꯎꯕꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯦ ꯇꯦꯛꯁꯁꯤꯡꯁꯦ ꯀꯝꯄꯦꯌꯔ ꯇꯧꯔꯒ ꯑꯃꯈꯛꯇꯪ ꯅꯠꯇꯕ ꯑꯥꯎꯠ ꯑꯣꯐ ꯀꯟꯇꯦꯛꯁ ꯂꯧꯊꯣꯛꯇꯕꯤ ꯅꯠꯇꯕ ꯑꯗꯨꯒꯤ ꯃꯇꯨꯡꯅ ꯍꯥꯏꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯗꯨ ꯏꯜꯂꯔꯣꯏꯗꯕꯅꯤ ꯑꯗꯨꯅ ꯑꯔꯣꯏꯕ ꯃꯇꯝꯗ ꯑꯔꯥꯟꯕ ꯇꯥꯛꯄꯤꯕ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯛꯏ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯉꯥꯡꯅꯕ ꯑꯗꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯅꯧꯕ ꯃꯤꯑꯣꯏꯔꯒꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯆꯥꯡ ꯅꯥꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯔꯛꯀꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯅꯣꯟꯖꯔꯤ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯒꯦꯂꯤꯂꯤꯌꯣꯅ ꯑꯆꯨꯝꯕ ꯕꯤꯒ꯭ꯌꯥꯟ ꯅꯨꯃꯤꯠꯀꯤ ꯑꯀꯣꯏꯕꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯃꯁꯨꯡ ꯄ꯭ꯂꯥꯅꯦꯠꯁꯤꯅ ꯆꯠꯂꯤ ꯍꯥꯏꯕꯒꯤꯗꯃꯛ ꯃꯔꯥꯟ ꯀꯦꯊꯣꯂꯤꯛꯅ ꯃꯗꯨ ꯂꯥꯟꯕꯅꯤ ꯍꯥꯏꯅ ꯃꯔꯥꯟ ꯁꯤꯖꯤꯜꯂꯒ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯊꯝꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗꯣ ꯄꯤꯈꯝꯅꯈꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯑꯔꯣꯏꯕ ꯃꯇꯝꯁꯨ ꯅꯥꯠꯀꯤ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕ ꯇꯥꯛꯄꯤꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡ ꯑꯣꯜꯂꯛꯀꯅꯤ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯊꯧꯅꯥ ꯐꯅ ꯂꯦꯞꯄ ꯉꯝꯅꯕ ꯅꯥꯠꯀꯤ ꯑꯆꯨꯝꯕꯗꯣ ꯊꯧꯅꯥ ꯐꯅ ꯍꯥꯏꯗꯣꯛꯄ ꯉꯝꯅꯕ ꯑꯣꯏꯍꯟꯕꯤꯌꯨ ꯇꯥꯔꯤꯕ ꯈꯨꯗꯤꯡꯗꯁꯨ ꯅꯥꯟꯅ ꯕꯣꯔ ꯄꯤꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ